Hello mayam good morning mayam ngasi blog se khoi Ekuboki Firoi tawgadabani ko aduna khoi yumda khoi mari mata habade khoi Ekuboki machanupi doi mamone nene ne doi inama manipurgi inama machanupi Guwahati desu lakani do khoi mayam da dum yengalake ko nene oi mamoy mayam do ai video se loi fauma mayam yengminasi ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯁꯣꯔꯒꯤ ꯑꯣꯏꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯍꯥꯞꯄꯛꯇꯣꯏ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯔ ꯁꯤꯌꯔ ꯇꯧꯖꯅꯤꯡꯅ ꯑꯩꯁꯦ ꯑꯗꯨꯝ ꯅꯝꯖꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯌꯦꯡꯍꯟꯅꯤꯡꯅꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯃꯌꯥꯝ ꯅꯦꯅꯦ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯆꯦꯆꯦ ꯍꯣꯏꯁꯨ ꯃꯣꯏ ꯂꯣꯏꯅ ꯊꯨꯡꯉꯔꯦ ꯑꯗꯣ ꯕ꯭ꯂꯨ ꯀꯂꯔ ꯁꯦꯠꯄꯁꯤꯅ ꯏꯅꯝꯃ ꯃꯆꯥ ꯈꯤꯇꯪ ꯅꯣꯏꯕꯁꯤꯒꯤ ꯃꯥꯏ ꯃꯆꯥꯅꯨꯄꯤꯅꯤ ꯃꯥ ꯒꯧꯍꯥꯇꯤꯗꯒꯤ ꯂꯥꯛꯏꯃꯤꯀꯣ Guwahati ꯕꯦꯜꯇꯂꯥ ꯍꯥꯏ ꯃꯥꯅꯦꯀꯣ ꯑꯗꯨꯁꯨ ꯑꯩꯁꯨ ꯀꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯃ ꯏꯁꯄꯦꯛ ꯎꯞꯄꯤꯁꯤꯅ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯀꯤ ꯃꯆꯟꯅꯨꯄꯤꯅꯤ ꯃꯥꯅ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯏꯅꯤ ꯃꯥꯃꯣꯒ ꯑꯗꯣ ꯏꯅꯝꯃ ꯈꯔ ꯃꯆꯥ ꯅꯣꯏꯕꯁꯤꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯥꯔꯣꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯦꯅ ꯍꯋꯥꯏꯁꯦ ꯇꯤꯡꯉꯦ ꯑꯗꯣ ꯁꯣꯝꯗ ꯑꯂꯨ ꯑꯃ ꯃꯦꯠꯂꯅꯤ ꯁꯤꯗ ꯀꯥꯡꯉꯧ ꯑꯃ ꯉꯧꯈꯠꯂꯦ ꯑꯗꯨꯒ ꯑꯩꯗꯤ ꯁꯣꯝꯗ ꯆꯥꯛꯁꯨ ꯂꯣꯏꯁꯜꯂꯦꯀꯣ ꯃꯌꯥꯝꯗꯣ ꯉꯁꯥꯏ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯤꯟꯖꯥꯡ ꯊꯣꯡꯅ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯍꯤꯟꯖꯥꯡꯁꯦ ꯑꯗꯣ ꯁꯣꯝꯗ ꯑꯉꯧꯕꯁꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯗꯨꯒꯒꯤ ꯑꯃꯦꯠꯄꯤꯁꯨ ꯃꯦꯠꯅ ꯂꯣꯏꯔꯦ ꯑꯂꯨꯒ ꯃꯣꯔꯣꯛ ꯑꯀꯪꯕꯒ ꯖꯦꯅꯝ ꯁꯣꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯦꯠꯂꯦꯀꯣ ꯃꯌꯥꯝꯗꯣ ꯑꯗꯩ ꯁꯤ ꯃꯌꯥꯝ ꯃꯤꯅ ꯄꯣꯠ ꯄꯨꯔꯛꯄ ꯈꯔꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝꯅꯗꯣ ꯁꯤꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯤ ꯏꯅꯝꯃꯗꯣ ꯂꯩꯔꯦ ꯅꯨꯡꯁꯤꯕꯅ ꯑꯩꯗꯤ ꯏꯅꯝꯃꯁꯦꯀꯣ ꯃꯌꯥꯝ ꯃꯥ ꯆꯠꯈꯤꯗꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯛ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯒ ꯑꯩꯗꯤ ꯃꯥꯛ ꯂꯥꯛꯄꯁꯦꯀꯣ ꯑꯩꯈꯣꯏꯗ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯇ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯍꯜꯂꯤꯀꯣ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯑꯗꯣ ꯉꯥ ꯊꯣꯡꯒꯦꯅ ꯑꯩ ꯁꯣꯝꯗ ꯉꯥ ꯉꯧꯈꯠꯂꯦ ꯑꯗꯣ ꯁꯥꯏꯗꯇ ꯁꯣꯝꯗ ꯉꯥꯗꯣ ꯂꯩꯔꯦ ꯑꯗꯣ ꯁꯣꯝꯗ ꯉꯥ ꯑꯃ ꯉꯧꯔꯅꯤ ꯁꯣꯝꯗꯅ ꯑꯉꯧꯕ ꯃꯔꯤꯡꯈꯥꯗꯣ ꯉꯧꯔꯅꯤꯀꯣ ꯃꯌꯥꯝꯗꯣ ꯐꯨꯜ ꯀꯣꯕꯤꯅꯦ ꯑꯂꯨ ꯃꯨꯜꯍꯥ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯉꯧꯔꯅꯤ ꯈꯥꯃꯦꯟꯁꯤꯅ ꯃꯔꯤꯡꯈꯥ ꯉꯧꯕꯒꯤꯅꯤꯀꯣ ꯃꯌꯥꯝ ꯁꯣꯝꯗ ꯍꯤꯟꯖꯥꯡ ꯉꯧꯈꯠꯂꯦ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯉꯥꯁꯦ ꯊꯣꯡꯗꯣꯏ ꯃꯤꯗꯣꯏ ꯃꯔꯤꯡꯈꯥꯁꯦ ꯑꯃ ꯉꯧꯗꯣꯏ ꯃꯌꯥꯝ ꯈꯥꯡꯁꯦ ꯑꯍꯟꯕꯅꯤꯀꯣ ꯑꯗꯨꯅ ꯃꯆꯨꯁꯦ ꯈꯔ ꯃꯨꯔꯞ ꯇꯧꯔꯦ ꯍꯤꯟꯖꯥꯡꯁꯤꯁꯨ ꯑꯗꯣ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯉꯧꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯈꯥꯡꯁꯦ ꯑꯍꯟꯕ ꯂꯩꯔꯛꯄꯅꯤꯅꯀꯣ ꯍꯤꯟꯖꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯁꯜꯂꯦ ꯃꯨꯁꯜꯂꯦ ꯁꯤꯅ ꯏꯃꯥ ꯍꯣꯏꯅ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯍꯩꯔꯨꯛ ꯀꯔꯤ ꯀꯔꯥꯁꯨ ꯂꯩꯔꯛꯑꯦ ꯂꯐꯣꯏ ꯊꯕꯤ ꯑꯗꯨꯒ ꯑꯩꯗꯤ ꯂꯐꯣꯏꯁꯤꯁꯨ ꯃꯤꯅ ꯄꯨꯔꯛꯄ ꯈꯔ ꯆꯥꯎꯔꯤꯀꯣ ꯍꯩꯔꯨꯛꯁꯤꯁꯨ ꯆꯨꯁꯤꯁꯨ ꯑꯗꯨ ꯑꯩꯗꯤ ꯁꯣꯝꯗ ꯅꯦꯅꯦ ꯍꯣꯏꯅ ꯍꯩꯔꯨꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯑꯩꯗꯤ ꯁꯣꯝꯗꯁꯨ ꯂꯐꯣꯏ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤꯗꯣ ꯁꯣꯝꯗ ꯊꯨꯝꯃꯣꯛꯇ ꯑꯣꯏꯅ ꯍꯥꯞꯆꯜꯂꯦ ꯁꯤꯗꯅ ꯃꯌꯥꯝ ꯃꯥꯃꯣꯗꯣ ꯂꯩꯔꯦ ꯗꯦꯜꯂꯤꯒꯤ ꯃꯥꯃꯣꯁꯦ ꯅꯨꯡꯁꯤꯕꯅ ꯑꯗꯨꯒ ꯑꯩꯗꯤ ꯁꯣꯝꯗ ꯍꯩꯔꯨꯛ ꯃꯌꯥꯝꯗꯨꯃ ꯃꯣꯏ ꯁꯣꯝꯗ ꯁꯦꯝ ꯈꯣꯠꯅ ꯇꯧꯔꯤ ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯍꯌꯦꯡ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯅꯤꯅꯦ ꯃꯌꯥꯝꯁꯤꯗ ꯀ꯭ꯋꯥꯄꯅꯥ ꯁꯦꯝꯕ ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝꯗꯣ ꯆꯥ ꯄꯤꯊꯛꯀꯦꯅ ꯆꯥ ꯁꯣꯝꯗ ꯍꯩꯔꯤ ꯑꯗꯣ ꯁꯣꯝꯗ ꯎꯔꯨꯝ ꯆꯦꯡꯄꯥꯛꯁꯤꯒ ꯇꯧꯔꯒ ꯅꯤꯡꯀꯤ ꯈꯔ ꯑꯃꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯣꯏꯅ ꯃꯣꯏ ꯆꯥꯁꯤꯒ ꯊꯛꯑꯅꯤ ꯑꯗꯣ ꯁꯤꯗ ꯃꯣꯏ ꯁꯦꯝꯅ ꯈꯣꯠꯅ ꯂꯣꯏꯔꯝꯃꯦ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯕꯥꯔꯣꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯅꯤ ꯁꯨꯃꯥꯏꯅ ꯉꯁꯤꯁꯨ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯉꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯅꯤꯀꯣ ꯃꯌꯥꯝ ꯑꯉꯧꯕꯒ ꯍꯋꯥꯏ ꯊꯣꯡꯕꯁꯤꯒ ꯑꯣꯏꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯇꯣꯛ ꯂꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯟꯅ ꯂꯣꯏꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯣꯛꯄ ꯊꯣꯛꯂꯛꯏꯀꯣ ꯑꯩꯒ ꯏꯆꯥꯅꯨꯄꯤꯒ ꯃꯥ ꯃꯕꯣꯛ ꯂꯥꯛꯑꯦ ꯍꯥꯏꯅ ꯌꯥꯝ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯉꯥꯡ ꯏꯆꯥꯅꯨꯄꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯧꯔꯛꯑꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯀꯀꯥ ꯑꯃꯒꯤ ꯑꯣꯇꯣꯗ ꯔꯤꯖꯥꯞ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯃꯇꯣꯝꯇ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯑꯩꯅ ꯄꯣꯠ ꯆꯩꯁꯦ ꯄꯥꯏꯕꯤꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯀꯀꯥꯅ ꯑꯣꯏꯅ ꯄꯥꯏꯔꯒꯦ ꯍꯥꯏꯗꯤ ꯃꯕꯣꯛꯀ ꯃꯁꯨꯒꯁꯦ ꯀꯌꯥꯝ ꯍꯔꯥꯎꯔꯅꯣ ꯎꯅꯗꯕ ꯀꯨꯏꯔꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯕꯣꯛꯀ ꯃꯁꯨꯒꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ
ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯌꯦꯡ ꯕꯁꯣꯔꯒꯤ ꯀꯣꯟ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯗꯣꯏꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯅꯦꯅꯦꯅꯦ ꯏꯆꯦ ꯃꯌꯥꯝꯅꯦ ꯇꯧꯔꯒ ꯃꯣꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝ ꯈꯣꯠꯅ ꯇꯧꯔꯤ ꯑꯗꯣ ꯃꯣꯏ ꯁꯦꯝ ꯂꯣꯏꯅ ꯍꯧꯖꯤꯛ ꯆꯠꯈꯔꯦ ꯑꯗꯣ ꯑꯋꯥꯠꯄ ꯈꯔꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯏꯅꯝꯃꯒꯅ ꯃꯣꯏ ꯑꯅꯤ ꯇꯧꯃꯤꯟꯅꯔꯤ ꯁꯤꯡꯖꯨ ꯁꯣꯏꯕ ꯑꯗꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯥꯏꯕ ꯖꯦꯅꯝ ꯈꯔꯁꯨ ꯁꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏ ꯑꯅꯤ ꯇꯧꯃꯤꯟꯅꯔꯤ ꯊꯕꯛ ꯑꯗꯨꯅꯤ ꯁꯤꯒ ꯃꯌꯥꯝ ꯏꯅꯝꯃꯅ ꯁꯤꯡꯖꯨ ꯁꯣꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯣꯝꯗꯅ ꯄꯀꯧꯔꯥꯒꯤ ꯖꯦꯅꯝ ꯁꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯁꯣꯝꯗ ꯑꯥꯂꯨ ꯊꯣꯡꯕ ꯁꯥꯛ ꯀꯔꯤ ꯀꯔꯥꯒꯤ ꯐꯗꯤꯒꯣꯝꯁꯨ ꯂꯩꯔꯦ ꯃꯟꯗꯣꯞ ꯈꯣꯠꯇꯣꯛꯇꯅ ꯂꯐꯨ ꯊꯔꯣꯒꯤ ꯊꯕꯛ ꯂꯣꯏꯔꯛꯄꯒꯤ ꯁꯛꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯣꯔꯅꯤꯡ ꯑꯣꯏꯔꯦ ꯅꯣꯡꯉꯥꯜꯂꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯁꯔ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯁꯔꯗꯣ ꯌꯨꯝꯗꯗꯤ ꯇꯧꯗ꯭ꯔꯦ ꯃꯥꯟꯗꯣꯞꯇ ꯑꯣꯏꯅ ꯇꯧꯗꯣꯏꯃꯤ ꯃꯐꯝꯗꯣ ꯄꯤꯛꯁꯨ ꯄꯤꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯄꯣꯠꯆꯩ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯆꯥꯛꯈꯨꯝ ꯁꯥꯗꯣꯏꯃꯤꯅ ꯁꯥꯒꯠꯂꯤ ꯆꯥꯛꯈꯨꯝꯗꯣ ꯑꯗꯨꯅ ꯂꯩꯉꯣꯏ ꯅꯨꯡ ꯆꯦꯛ ꯃꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯐꯝꯗꯨꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯄꯣꯠꯆꯩꯁꯤꯡꯁꯦ ꯃꯥꯟꯗꯣꯞꯇ ꯍꯣꯟꯗꯣꯛꯄꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯑꯦ ꯆꯦꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯨ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯄꯨꯈꯠꯈ꯭ꯔꯦ ꯆꯦꯡ ꯂꯩꯔꯦ ꯍꯩꯔꯨꯛ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯃꯔꯣꯏ ꯃꯔꯥꯡ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯁꯤꯂꯤꯟꯗꯔꯒ ꯑꯗꯨꯒ ꯏꯁꯤꯡ ꯕꯇꯜ ꯀꯔꯤ ꯀꯔꯥ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯗꯤ ꯄꯨꯈꯠꯈ꯭ꯔꯦ ꯑꯗꯣ ꯑꯁꯤꯁꯨ ꯄꯨꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯜ ꯃꯥꯟꯗꯣꯞꯇ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯦ ꯁꯤꯅꯤ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯎꯄꯥꯅꯤꯄꯥꯅꯤ ꯑꯩꯈꯣꯏ ꯗꯣꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯥꯁꯨ ꯃꯌꯥꯝ ꯁꯥꯕꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯟꯗꯣꯞꯇ ꯆꯠꯂꯨꯅꯕ ꯁꯣꯔ ꯂꯣꯏꯅ ꯈꯣꯠꯅ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯒꯤ ꯀꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯅꯝꯃ ꯍꯣꯏ ꯏꯆꯦꯃꯟ ꯍꯣꯏ ꯏꯇꯩꯍꯟ ꯍꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯣꯏꯁꯦ ꯆꯥꯛ ꯀꯧꯔꯦꯀꯣ ꯑꯗꯣ ꯃꯣꯏ ꯏꯅꯝꯃꯒꯤ ꯃꯆꯥꯅꯨꯄꯤ ꯒꯨꯋꯥꯍꯥꯇꯤꯗꯩ ꯂꯥꯛꯄꯗꯣ ꯃꯥ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯅꯦ ꯑꯩꯈꯣꯏꯗ ꯑꯗꯣ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯣꯡꯉꯦ ꯉꯥ ꯃꯀꯣꯛ ꯑꯃ ꯑꯁꯨꯝ ꯕꯖꯥ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯪꯂꯞꯅ ꯑꯣꯏꯅ ꯉꯧꯔꯅꯤ ꯑꯗꯣ ꯉꯥ ꯊꯣꯡꯕꯁꯤꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯦꯟꯁꯥꯡꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯉꯥ ꯃꯀꯣꯛ ꯃꯔꯨ ꯃꯔꯥꯡꯗꯣ ꯁꯤ ꯉꯧꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯔꯒ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯆꯥꯛ ꯏꯁꯤꯡ ꯌꯦꯜꯂꯛꯄꯗ ꯑꯗꯨꯝ ꯌꯦꯡꯍꯜꯂꯒꯦ ꯃꯊꯪ ꯃꯊꯪ ꯏꯃꯨꯡꯗꯗꯤ ꯆꯥꯐꯝꯗꯣ ꯈꯔ ꯄꯤꯛꯄꯅꯤꯅꯀꯣ ꯑꯩꯈꯣই ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯅꯤ ꯃꯌꯥꯝ Hello guys, so I am actually her nephew, so you guys Sao tôi tuông lấy can đâu tàu đi phải rồi lối can tàu bà bu sao cái này là bà bu không nè hả ngày chị ra nhà màu ê nga thông bò tiền tiền tôi bồi bò này cái sai cái iruom bò jam hao đấy jam ấy cuối tàu đi rồi cuối tàu cú la muốn nhận thằng này nó xa tàu đấy xin nó là mồi ấy nó tiền nó video này đó hai mayam đấy hầu lên hai mayam hai mayam ꯁꯤ ꯏꯆꯦꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯣ ꯃꯥ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯥꯛꯏꯅꯤ ꯒꯨꯋꯥꯍꯥꯇꯤ ꯀꯗꯥꯏꯗꯩ ꯍꯥꯏꯕ Guwahati Beltola hai ꯕꯦꯜꯇꯣꯂꯥꯗꯒꯤ ꯏꯆꯦꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯩ ꯌꯥꯝ ꯉꯥꯡꯕꯁꯤꯗ ꯏꯆꯦ ꯈꯔ ꯇꯧꯔꯛꯑꯣ hello okay hai nào khara keno tawbiro my channel se support tawbiyu and subscribe su tawbiyu Dipali Vedehi blog ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯦꯅꯦ ꯃꯥꯃꯣ ꯏꯅꯝꯃ ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯕꯒꯤ ꯍꯔꯥꯎꯕꯒꯤ ꯑꯗꯩꯗꯤ ꯁꯨꯝ ꯏꯀꯨꯕꯣꯛꯀꯤ ꯕꯁꯣꯔꯅꯦꯅ ꯃꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯑꯕꯅꯤꯅꯀꯣ ꯂꯣꯏ ꯄꯨꯟꯅꯃꯛ ꯎꯅꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯗꯣ
ꯆꯤꯆꯦ ꯃꯅꯤꯄꯨꯔ ꯒꯨꯋꯥꯍꯥꯇꯤꯒꯤꯁꯤꯁꯨ ꯃꯥ ꯉꯁꯤ ꯍꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯤꯟꯕ ꯊꯣꯛꯂꯦ ꯑꯗꯨꯝ ꯃꯥ ꯑꯩꯈꯣꯏ ꯏꯇꯩꯍꯟꯅꯒꯤ ꯃꯣꯏ ꯒꯥꯔꯤꯗ ꯑꯗꯨꯝ ꯏꯆꯦꯃꯟꯅꯦ ꯀꯩꯅꯦ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯊꯤꯜꯂꯨꯔꯅꯤ ꯏꯌꯥꯔꯄꯣꯔꯠꯇ ꯑꯗꯨꯅꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯌꯥꯝ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ Bye bye.